ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯁꯦꯟꯕꯤ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯕꯨꯛꯇꯨꯁꯨ ꯈꯪꯅꯅꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯏ꯫ ꯃꯄꯤꯁꯨ ꯇꯥꯔꯦ ꯆꯩꯅꯥꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯣ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯃꯕꯨꯛꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯄꯥꯏꯕꯤꯔꯦ꯫ ꯂꯩꯁꯦꯟꯕꯤ ꯌꯥꯝ ꯋꯥꯅ ꯌꯥꯝꯕꯣ ꯑꯕꯦꯝꯃ ꯀꯩꯗꯧꯔꯦ ꯁꯤ ꯌꯥꯝꯃꯨꯡꯒ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧꯁꯤ ꯄꯨꯛ ꯌꯥꯝ ꯅꯥꯔꯕꯣ ꯅꯪꯕꯣ? ꯂꯣꯠꯁꯤꯟꯗꯨꯅ ꯀꯨꯏꯅ ꯊꯝꯂꯛꯄ ꯑꯔꯣꯟꯕꯗꯣ ꯃꯄꯨꯔꯣꯏꯕꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯆꯩꯅꯥꯗꯣ ꯉꯝꯅꯕ ꯈꯥꯡꯂꯒ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯌꯥꯝꯃꯨꯡ ꯉꯁꯥꯏ ꯅꯣꯕꯥꯞ ꯆꯥꯁꯤꯜꯂꯨꯕꯒꯤ ꯄꯨꯛ ꯈꯤꯇꯪ ꯆꯥꯛꯄꯅꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ ꯑꯗꯨꯒ ꯐꯖꯈꯤꯅꯤꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅ ꯐꯅꯤꯗ ꯅꯪꯕꯣ? ꯑꯩ ꯇꯜꯂꯦ ꯌꯥꯝꯕꯣ꯫ ꯇꯟꯒꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯪ ꯁꯤꯃ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯣꯏꯕ꯫ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯔꯒ꯫ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯂꯧꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯐꯤꯜꯇꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯌꯥꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗꯅꯤ ꯂꯩꯁꯤꯍꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯨꯡꯉꯥꯏꯖꯗꯕꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠ ꯅꯥꯟꯊꯣꯛꯆꯩ꯫ ꯎꯈꯤꯅꯤ ꯃꯤꯄꯥꯏꯖꯕꯅ ꯑꯔꯣꯟꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯨ ꯎꯍꯧꯔꯕ ꯅꯨꯄꯥꯗꯣ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯝꯃ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯌꯥꯃꯨꯡꯗ ꯍꯥꯏꯌꯨ ꯑꯩ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ? ꯅꯪꯅ ꯀꯞꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯌꯥꯃꯨꯡꯗ ꯍꯥꯏꯌꯨꯁꯦ ꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯎꯠꯂꯛꯄ ꯅꯨꯡꯁꯤ ꯃꯇꯧ ꯈꯨꯗꯤꯡꯅ ꯄꯤꯔꯛꯃꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯨꯝ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯒ ꯌꯥꯃꯨꯡꯅ ꯀꯩꯝꯇ ꯁꯣꯏꯗꯤꯌꯦ ꯑꯩꯅ ꯌꯥꯃꯨꯡꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯅ ꯁꯤꯟꯊꯔꯤꯕ ꯃꯤꯠꯀꯤ ꯄꯤꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯌꯥꯃꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩ ꯐꯪꯖꯒꯦ ꯑꯕꯣ꯫ ꯌꯥꯃꯨꯡꯕꯨ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯥꯔꯁꯜ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯌꯥꯃꯨꯡꯗꯤ ꯑꯩꯒꯤ ꯑꯕꯦꯝꯃ ꯈꯛꯀꯤꯗꯃꯛꯇ ꯍꯤꯡꯂꯝꯕꯅꯤ꯫ ꯅꯪꯅ ꯄꯣꯛꯄ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯄꯣꯛꯀꯅꯤ꯫ ꯑꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯌꯥꯃꯨꯡꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯌꯨꯁꯦ ꯍꯔꯥꯎꯕꯒꯤꯕꯨ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯍꯧꯅꯗꯦ ꯑꯕꯦꯝꯃ꯫ ꯌꯥꯝꯕꯣ ꯀꯩ ꯍꯥꯏꯒꯦ ꯑꯕꯦꯝꯃ? ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤꯒꯗ꯭ꯔꯥ? ꯈꯨꯝꯃꯨ꯫ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯃꯤ ꯅꯪꯕꯣ? ꯅꯪ ꯁꯤꯕ ꯌꯥꯗꯦ ꯁꯅꯥ꯫ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯁꯤꯕ ꯍꯥꯏꯕ ꯃꯍꯥꯛꯇꯨꯗ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯅꯤ ꯅꯪꯕꯨ ꯄꯨꯈꯤꯔ ꯍꯥꯏꯅ꯫ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯏꯐꯝꯗꯨꯗ ꯑꯣꯏꯅ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯑꯣꯠꯀꯅꯨ꯫ ꯌꯥꯃꯨꯡꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯉꯩꯗ ꯀꯅꯥꯅ ꯅꯪꯕꯨ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗꯦ꯫ ꯌꯥꯝꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯌꯥꯝꯕꯨꯡꯅ ꯐꯥꯗꯨꯅ ꯊꯝꯒꯗꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯃꯐꯝ ꯀꯩꯗ ꯆꯠꯄꯒꯤ ꯑꯌꯥꯕ ꯌꯥꯝꯕꯨꯡꯅ ꯄꯤꯔꯣꯏ꯫ ꯏꯊꯥꯗ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯗꯣꯏꯅꯤ꯫ ꯑꯗꯨ ꯌꯥꯔꯁꯤ ꯍꯤꯗꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯒꯤ ꯆꯥꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯗꯨ ꯄꯤꯖꯩ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯁꯤꯔꯥ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯗꯨ ꯐꯣꯡꯈꯤꯒꯨꯝꯁꯤꯔꯥ? ꯄꯥꯎꯈꯨꯝꯁꯨ ꯊꯃꯣꯏ ꯌꯧꯅ ꯆꯥꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯕꯤꯒꯗ꯭ꯔꯥ ꯄꯥꯈꯠꯇꯕ ꯉꯝꯗꯦ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕꯁꯨ ꯉꯝꯗꯦ꯫ ꯉꯁꯤ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯗꯨꯅ ꯑꯣꯏꯅꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ? ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯑꯁꯤꯕ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯆꯍꯤꯒꯤ ꯀꯣꯃꯣꯟ ꯃꯥꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯒꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ꯫ ꯁꯤꯟꯊꯥꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯈꯖꯤꯛ ꯃꯀꯥ ꯏꯔꯝꯂꯝꯖꯕꯒꯨꯝ ꯇꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯉꯝꯖꯕꯅꯤ꯫ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯃꯈꯦꯜ ꯂꯥꯡꯂꯤꯕꯅ? ꯄꯣꯛꯄꯤꯕ ꯃꯄꯥ ꯑꯃꯈꯛꯇꯅ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯤꯕ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯃꯛꯀ ꯄꯥꯡꯈꯛ ꯑꯣꯏꯕ ꯄꯂꯦꯝ ꯄꯟꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯨꯝ ꯇꯔꯥꯅꯧ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯔꯛꯈꯤꯕ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯛꯄ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯃꯤꯔꯥꯏꯕ ꯉꯝꯂꯨꯒꯅꯤ? ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯅꯔꯤꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ
Sakhangda layurabasu mamasu sakhangnatraba mikup asidadi pokugi mahai yalabagum ningli. Ure mikup aduda changsinjarai tapna manakta khongthangda tapna thanglaga mitlu pirang masu ihauragli. Asuk kanba oireko ima haiba ima nangi mayaisi. Ahal oiraba singi laifam oiriba ole soma adudani. Madom tarak kanagasu punsanba tauda naitom phamlibido. Kana amana angaubini haini thoklibido. Sinthang mamagi tungoira pleplaga kaujarai nikli ba khonjelna. Ima kaurakliba mingaw aduda mamaidu setlay thori. Adubu pakhumdu pirakte. Matomen sinthada domak munni yengduna leiri. Adugumba mingaw ama kanagi maphamdagi so mana takiba leitri. Kaurakliba khonjel mingaw thamoida karigumba kharadi maduna phauri. Aduguma adumak hojiksu tumin leiri. Angakpaniko miyoibagi wakhal pukning haibase. Ngarangta thamoina aduklumna nungsina khankiba adubo thangnaba mikopta migi chiro lauraga yeknabini khalibani. Ho sanai bema lukse habiraro chabubu yakhigadra khangdene nanai nubino honajari base. Imase aya yuktu breakfast achankibagi puksi than gatli. Aduna ayawjikti chaningdre. Pot chaini siyawna tanglaba matamsida ibemadi sel tanbagi wabase masak khangdrabanina chaningaga cha chaningdraga to nungairene. Ho lemja chariba makhaidine potki pamu masakse khangkhiroi koibema. Ima ai pukse yamna hina tawbani. Nangna nadaba numitsibu karam kanda yawkhrage. Laise henbi wadu khumpam khangde. Thongliba insangdo ma kaya haina phate. Oning ubata da haina drabani. Leimasu makha samthare. Suraga chariba. Adagi machaka mangataru poknariba. Makhoi mayam sidi karam taramgani. Nangdongna nungtigi naradi ha kamai tawdorigi nungtigi na leirade. Aikhoi sune icha poklei. Adu nangdongna di suningdabadi tawrakteni nangbo. Imase ai losilage collection se ma pothabiyura. Wadu ka hena makha samthaba pamdraduna hairakpani. Haina beleibaduni. Nungsidaba pamdaba mina hairakpa wadi chumna hairagasu phadokna khanba ngamba nate. Is talibani ne aise ha talibani ba nangna. Hai nangna tandru satkani ne ai. Kajik ngangnasu kapsinnaba ka lauksinaba ka. Nupa silakhibadagi ka manungda pautam thoktam sidawrani. Ichaga se aiga nungsinadaba honabadi haikre onthokna haikre ne. Kari laiwabu sizinabanu khangdene. Ase haramlaga laimado phet tawraga thokre. Laise henbi nungaitabado khangjilaga magi loisimham toba thaba ingkhangsing ado loisilamlaga kada karaklami. Nongmagi chagadaba hidaguli sing ado charaga phamungdara tapna phamthai. Marsan su thaba khalakduna kada changlakbani. Awaba nungaitaba khuding lochanjaduna momon winok tamlai nupi mahakto. Nupado su changsilaklaga Kidore bema yam harauna lemisibo. Kamlakte nupido nakfeta magtawre. Marsan amukaso Kidorage me bem nangbo. Kanagi abem no aina daba nupi atoba koirabo yamungna. Kai wahangno dunamo aibu nang thadoaga kana koidorige. Asung nungsiba aigidi nang leirasidi. Yare bungo tajaningdre. Haujukta bem haikredana kananu dude. Karamba enggal danoba nang naise nupi koiba malise. Soikibani kaidorage nangbo soiba kasi yadrabo. Minga wehekta soiba yabra. Nahang kai nganta chalaga thengna halaiba. Yumda chaga chabu chadabi tawidudi nupi atopa koiba oire. Haima aduda aina thabak chamanbagi nemi nangbo. Jajaram khalida nang sebema. Chilammani yamna. Chillemi nangbo aise thajadriro. Nangi thabakto ni hen lurba natro. Yare. Ahayangwa icha sanaga amta pamhaluyo. Khangniban. Masi yung ko mase. Icha do kanana pibano. Ha. Icha pambagidi aigi sakyam chawna lay kaino. Icha do nadomdagi nati aigi sasaru yawini. Sungpam hek pamhala. Pamni na idi do. Sumnak sinna wangang lakwa do da manamda khaju phawra inupido. Ngaiko. Yambo. Sordom do kamo. Nangase kai thagle. Kem thaglakte. Sor kamo thuna. Thaglakte minangbo nangi wakhal loiramgani. Lok thungdo mali. Sor kamado nangalongna nemo. Nupido nupado resese tharaga. Yuga thaglai maliba. Ase. Aidi ko. Yambo.
ꯑꯩꯅ ꯃꯅꯝꯗꯣ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯌꯨ ꯊꯛꯄ ꯅꯠꯇ꯭ꯔꯣꯅ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯣꯝꯂꯞ ꯍꯥꯏꯔꯒ ꯑꯁ ꯈꯤꯇꯪꯗꯤ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯏꯃꯥꯟꯅꯕ ꯈꯩꯅꯤ ꯌꯥꯝꯃꯟꯗꯗꯅ ꯌꯥꯃꯨꯡ ꯁꯒꯔ ꯄꯥꯏꯁꯤꯜꯂꯛꯄꯅꯦꯕ ꯁꯤ ꯐꯥꯎꯕ ꯅꯪ ꯀꯤꯗꯅ ꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯅꯤ ꯅꯨꯄꯤꯗꯣ ꯀꯞꯉꯥꯡ ꯇꯧꯔꯒ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯑꯩ ꯌꯨ ꯊꯛꯄ ꯅꯨꯄꯥꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯌꯦ ꯀꯩꯅꯣꯃꯤ ꯅꯪꯕꯣ ꯌꯨ ꯈꯤꯇꯪ ꯊꯛꯄꯩꯕꯨ ꯌꯨꯝ ꯊꯤꯜꯂꯗꯤ ꯏꯁꯣꯏ ꯁꯣꯏꯅꯗ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕ꯭ꯔꯕ ꯑꯩꯕꯨ ꯍꯥ ꯃꯇꯨꯡ ꯊꯥꯔꯣꯏꯒꯁꯦ ꯁꯥꯎꯔꯅꯨꯕ ꯁꯣꯝꯗꯅ ꯏꯔꯩꯃꯅ ꯆꯊꯣꯏꯕ ꯃꯤꯠ ꯁꯣꯛꯀꯅꯤꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯃꯥ ꯆꯥꯔꯖ ꯇꯧꯔꯝꯃꯒꯦꯕ ꯍꯌꯦꯡ ꯆꯊꯣꯏꯕ ꯌꯦꯡꯅꯕ ꯍꯧꯖꯤꯛꯇꯤꯅꯦ ꯇꯨꯝꯊꯣꯛꯑꯁꯤꯁꯦ ꯃꯃꯥꯒ ꯇꯨꯝꯃꯁꯤ ꯂꯥꯎ ꯃꯦꯛꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯇꯜꯂꯤ ꯑꯩ ꯀꯣꯀꯣꯃꯦꯂꯟ ꯌꯦꯡꯈꯤꯗꯣꯏꯅꯤ ꯄꯄꯥꯅ ꯐꯨꯒꯤ ꯃꯥꯏ ꯍꯥꯏꯖꯔꯛꯁꯅꯤꯀꯣ ꯅꯪ ꯍꯌꯦꯡ ꯌꯦꯡꯉꯨꯁꯦ ꯊꯦꯡꯉꯤꯕꯩ ꯆꯊꯣꯏꯕ ꯅꯪꯕꯣ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯕ ꯇꯧꯔꯁꯦꯕ ꯁꯣꯝꯗꯅ ꯁꯤꯟꯊꯥꯅ ꯃꯃꯥꯒꯤ ꯇꯨꯝꯐꯝꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯕꯤꯔꯤ ꯁꯅꯥꯔꯩ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯗꯦ ꯐꯝ ꯊꯥꯔꯤꯕꯗꯨ ꯂꯣꯏꯕꯗ ꯁꯤꯟꯊꯥ ꯐꯝꯊꯔꯛꯂꯒ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯎꯠꯇꯨꯅ ꯏꯃꯥ ꯇꯨ ꯁꯤꯁꯦ ꯀꯅꯥ ꯃꯥꯜꯂꯦ ꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯏꯃꯥ ꯁꯅꯥꯔꯩ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯈꯜ ꯆꯣꯏꯕꯤ ꯅꯠꯇ꯭ꯔꯦ ꯃꯥ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯗ ꯂꯩꯕ ꯈꯛꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗꯤ ꯁꯤꯟꯊꯥꯕꯨ ꯌꯦꯡꯂꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯂꯦ ꯆꯥꯊꯣꯏꯕꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯈꯔ ꯆꯦꯜꯂꯞ ꯀꯣꯟꯁꯤꯜꯂꯛꯏ ꯏꯃꯥ ꯅꯪ ꯅꯆꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯃꯥꯕꯨ ꯊꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯏꯃꯥ ꯋꯥꯔꯧꯗꯦ ꯏꯃꯥ ꯏꯆꯥꯕꯨ ꯋꯥꯔꯧꯗꯦ ꯏꯃꯥꯅ ꯃꯤꯃꯥꯟꯅꯗꯕꯤ ꯑꯣꯏꯈꯤꯕꯅ ꯏꯆꯥꯕꯨ ꯅꯧꯀꯣꯟ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯒꯤ ꯈꯣꯡꯒꯨꯠ ꯂꯤꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯥꯅ ꯎꯕꯤꯔꯒ ꯊꯧꯖꯥꯜ ꯄꯤꯕꯤꯔꯕ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯊꯥꯗꯣꯛꯑꯔꯣꯏ ꯏꯃꯥ ꯀꯨꯏꯅ ꯁꯛꯈꯪꯅꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯕ ꯐꯪꯗ ꯂꯩꯔꯨꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯊꯣꯡꯖꯨꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯔꯩꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯏꯔꯝꯂꯦ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯅꯤ ꯁꯅꯥꯔꯩꯁꯨ ꯃꯌꯥꯒꯤ ꯃꯀꯣꯛꯇ ꯅꯟꯊꯕꯤꯔꯒ ꯍꯧꯒꯠꯂꯣ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯗꯧꯕꯅꯤꯀꯣ ꯅꯆꯥ ꯅꯌꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯕꯕꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯔꯗꯧꯕꯅꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨ ꯏꯆꯥꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯊꯤꯀꯥ ꯃꯆꯥ ꯈꯔ ꯇꯧꯔꯤ ꯏꯃꯥ ꯑꯗꯨꯒ ꯗꯨꯀꯥꯟꯒ ꯀꯣꯔꯧꯁꯨ ꯃꯥꯅ ꯐꯪꯂꯔꯣꯏ ꯈꯟꯅ ꯋꯥꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯜ ꯌꯥꯏꯀꯨꯕꯤꯔꯕꯒꯨꯝ ꯃꯆꯥ ꯃꯃꯧ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯄꯨꯟꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯦ ꯆꯅꯨꯁꯨ ꯌꯥꯝꯅ ꯐꯩ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯩ ꯂꯩꯁꯦꯍꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯏꯁꯤ ꯁꯦꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯒ ꯃꯄꯤꯗꯣ ꯇꯗꯈꯝ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯛꯏ ꯌꯥꯝꯕꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯥꯝꯃꯨꯡꯁꯨ ꯃꯩꯁꯥ ꯂꯥꯡꯂꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯐꯠꯇ ꯅꯪꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯠ ꯈꯨꯗꯣꯜꯁꯤꯃꯗꯤ ꯅꯐꯝꯗ ꯆꯪꯁꯤꯅ ꯑꯩ ꯁꯤꯟꯅꯔꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯐꯔꯒꯅ ꯏꯆꯥ ꯊꯣꯏꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗꯣ ꯃꯃꯥ ꯏꯁꯨꯕ ꯐꯪꯖꯒꯦ ꯏꯆꯥꯕꯨ ꯑꯩꯅ ꯈꯝꯂꯥꯡ ꯏꯟꯖꯒꯦ ꯋꯥꯐꯝꯁꯦ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯗꯣ ꯑꯩꯅ ꯃꯗꯨ ꯈꯛ ꯄꯥꯝꯗꯤꯌꯦ ꯑꯩ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯕꯨ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯈꯨꯗꯤꯡ ꯑꯩꯅ ꯋꯥꯅꯤꯡꯉꯤ ꯃꯥꯔꯁꯟꯅ ꯌꯥꯎꯍꯜꯂꯛꯄꯗ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯊꯦꯝꯕ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯃꯤꯠꯇꯨ ꯐꯠꯄꯪꯂꯩ ꯅꯨꯄꯤꯗꯨꯅ ꯐꯝꯗꯨꯅ ꯀꯞꯂꯝꯕꯗꯨꯗ ꯄꯥꯈꯠꯅ ꯄꯨꯛꯀꯃꯨꯛ ꯍꯧꯒꯠꯂꯤ ꯑꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯥꯏꯗ ꯅꯥꯒꯦ ꯌꯥꯝꯃꯨꯡꯗ ꯍꯥꯏꯌꯨꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯥꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯁꯤꯕꯣ ꯌꯥꯝꯕꯣ ꯅꯨꯄꯤꯗꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯛꯏ ꯅꯥꯀꯣꯡꯗꯁꯨ ꯅꯥꯍꯧꯅꯅ ꯇꯥꯔꯛꯏ ꯃꯦꯝꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯈꯪꯖꯔꯦ ꯅꯇꯥꯇꯣ ꯀꯤꯠ ꯇꯧꯕꯤꯔꯅꯨ ꯑꯗꯨꯛ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯌꯣꯝꯂꯤꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ ꯂꯩꯅꯥ ꯇꯤꯟꯅꯥꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇ ꯂꯧꯕꯤꯔꯔꯣꯏ ꯈꯪꯗꯅ
ꯅꯆꯦꯒ ꯍꯥꯏꯅꯁꯤꯡꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯅꯆꯦꯗꯨꯕꯨ ꯑꯍꯤꯡꯗ ꯂꯣꯟꯅ ꯊꯤꯟꯗꯣꯛꯈ꯭ꯔꯒ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯅ? ꯍꯦ ꯇꯣꯡꯉꯝꯕꯤ ꯑꯐꯥꯎꯕꯤ! ꯁꯛꯇꯥ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤꯅ ꯇꯧꯏ ꯁꯥꯔꯤ! ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯏꯕꯦꯝꯃ! ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯅꯈꯣꯏꯒꯨꯝꯕꯅ ꯃꯧ ꯑꯣꯏꯕꯗꯨꯗꯤ ꯏꯆꯥ ꯁꯅꯥꯅꯨꯅ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯍꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯆꯥ ꯁꯅꯥꯅꯨꯕꯨꯅꯦ ꯌꯨꯝꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ꯫ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯋꯥꯔꯛꯇꯕꯤ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯕ ꯀꯩ ꯄꯥꯝꯖꯗꯦ꯫ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯅ ꯏꯃꯨꯡꯁꯤꯒꯤ ꯏꯆꯠ ꯄꯨꯝꯕꯁꯦ ꯂꯩꯈꯥ ꯂꯣꯏꯅ ꯇꯥꯔꯕꯅꯤ꯫ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ꯫ ꯅꯥꯀꯣꯡꯗ ꯅꯤꯜꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯉꯥꯎꯕꯤꯒꯨꯝ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯟꯅ ꯆꯦꯟꯅꯁꯨ ꯀꯣꯟꯁꯤꯜꯂꯒ ꯌꯥꯝꯕꯨꯡ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ꯫ ꯌꯥꯝꯕꯨꯡꯗꯤ ꯑꯩ ꯈꯛꯇꯪꯒꯤꯅꯤ꯫ ꯑꯩ ꯈꯛꯇꯪꯒꯤꯅꯤ ꯌꯥꯝꯕꯨꯡꯗꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯤꯌꯦ꯫ ꯑꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯌꯥꯝꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝꯕꯨꯡ ꯂꯩ꯫ ꯁꯤ ꯌꯥꯝꯕꯨꯡ ꯂꯩ ꯁꯅꯥ꯫ ꯌꯥꯝꯕꯨꯡ ꯅꯪ ꯀꯅꯥꯝꯇꯒꯤ ꯑꯣꯏꯒꯅꯨ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨ ꯌꯥꯝꯕꯨꯡ꯫ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯥꯝꯕꯨꯡ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯇꯧꯐꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯃꯁꯨ ꯃꯆꯥ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯃꯧꯕꯨ ꯂꯨꯅ ꯇꯧꯁꯤꯟꯅꯩ꯫ ꯑꯗꯨꯅ ꯃꯥꯔꯁꯟꯅꯁꯨ ꯆꯤꯡꯅꯕ ꯄꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯁꯦꯍꯦꯟꯕꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯝꯕꯨꯡꯕꯨ ꯑꯩꯒꯤ ꯑꯕꯦꯝꯃꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯋꯥꯈꯜ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯁꯤ ꯌꯨꯞꯊꯔꯣꯁꯦ꯫ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯁꯨꯝꯕꯤꯒꯦ꯫ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯖꯅ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯂꯩꯁꯦꯍꯦꯟꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯞꯊꯔꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯁꯨꯝꯕꯤꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯥꯏꯔꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯤ꯫ ꯃꯥꯔꯁꯟꯁꯨ ꯂꯩꯁꯦꯍꯦꯟꯕꯤꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯕꯒ ꯑꯕꯦꯝꯃ ꯅꯪꯅ ꯌꯥꯝꯕꯨꯡꯗ ꯎꯍꯜꯂꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤꯕꯨ ꯀꯩꯅꯣ? ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯊꯥꯗꯣꯛꯇꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ꯫ I promise to hold you forever in my heart as long as I live. And I promise to love you until my heart breaks. Love you, Bema. Yamung Isana.